principal ideology aduga mana thaje jaramba non violence hingsa yaudaba haibase masi akoi congress karmi punamakna matam punamakta kaubam thokte masi kaudrabada prithivida india da manipur da ingma tappa shanti lakani haibase akoi punamakki thaje jabani ngasi asi rashtrapita bapuji Mahatma Gandhi laikhidabagi mudra nipalak suba gumban numit aduni ngasi Manipur Pradesh Congress Committee na sinwilangbi duna Bapuji mafamda koi Congress karmi khudimmakna aki murtida leimana mato sukatna koi ok nondana kai khumnaba charibuni Bapuji asi akoi India da natana prithvi punamakna mahaki principal ideology mahakna thaja jaramba ahimsa haiba non-violence haibase singasi di prithvi da laiba violence lakadra ahum suwa lanjau lakadra haina prithvi punamakna wanariba sidaida Mahatma Gandhi gi principal ideology se so kimatik relevant oirakpa haiwe tare mari leinarapa hai tare mayamne hena khangbire prithvi da khwai dagi hena matamduda chakhatraba advance hoitraba British haiba tare United Kingdom British asi matamduda di numita aba leite haina ultimatic chakhathre haina adumai tana launa ribini aduguma leipak aduna lalon balaga India da matam sang na chahi sam chani dei hena relam shasan tawduna Bharat asi namthadna leirambadagi Mahapurush mayam amana oi magi principal ideology da internally khetnaba khadi leiramba yai adubu ultimately Bharat asi ningkha tamnanaba British asi Bharat tagi tanthok khinanaba Ningkha tambagi hingsa yaudaba non-violence na prithvi British is mighty European British asi Bharat tagi tanthokki base masidaida prithvi da leiriba leipak khudimona mana pamjaramba ideology si chatminaba targati hana sunaba prithvi lanjao asi leiroi haina haijabani aduna ni mahase prithvi leipak marfu henbada magi murti si amdana maku ikai khunnabu uliba aduga bharata super power na hariba prithvi gi leiba leader khudimna bharat sa lakba matamda magi rajghat ta chatna mangonda ok nondna mabu ikai khunnabu ulibse magi principal ideology si masi asokki matik prithvi da masi yamna darkar oye haina aduna maki mapok numita even United Nations Organization UNO na International Year of Non-Violence haidana magi mapok numit October gitu ase masi prithvi gi adugumba body aduna laukthokkribani mangonda thajejaba ama lei madudi luba nanba chumnadagi lekai amada or natraga mafam amada luba nananaba singtokpagi wa nattana luba nanba haibasi wakhan pukningdasu chap manana luba nanba haibasi next to God sorga chap manai haibasi luba nanba si mano so thajambani aduna ikoi punamakna chumnadagi mafam ama luba nananaba singtokpa nataba khwaidagi maruribadi wakhan sengba luba nanba mama lepak majati ramtata kathokba haiba magi sigumba principal ideology aduga mana thaje jaramba non violence hingsa yaudaba haibase masi akoi congress karmi punamakna matam punamakta kaubam thokte masi kaudrabada prithvi da India da Manipur da ingma tappa
शांति लाकनी हाइबसी अखोई पुनमकी थाजजबनी हाइबाई असिगी मागी लेखिदबगी डेट एनिवर्सरी हाइदाय हुमरानी पालक सुबा वाफम खरजी थमजेबने।